welcome back to my channel. Ngashi Eina utchagadauriba video si Esha Ethanta facial kamaina tauba yabage haibaduni utchagadauriba ni masi matum shangjadaba mi-singgi damaktadi Yamna kannaba video makhal amani punna miring taminarsi. Ahambada wet tissue ama laubiraga mai simba thungna taithopiyu natragana face wash taubiyu. Cotton machine amada cleanser khara hapiraga mai simba thungna amuk taithopiyu. Cleanser loiba matungda face steamer da ising khara hapaga on taubiyo. Proper face steamer natrasu ising asabudu kon amata laubiraga 5 minute steam laubiba yai. Mai da steam laubugi kanabadi tukhongda aphattaba paksinduna leramba amadi blackhead na chingba khudimak yamna line lauthopa ngami. Facial gi aina ngasi sijinagadoribasi VLCC gini VLCC facial kit ni si pouch manga loina magyawi habdi scrub da manga gel da manga cream da manga face pack da manga ni manga rag use to bayai maman na lupa chamri pi expiry date na 11/21 level khudimak habdi any pot ama heta makeup ki product level khudimak da expiry date view aduga isagi skin type ki matungina review steamer on tawna mai simba thungna scrub apply tawjage hojik scrub mai simba thungna taibiriba matungda yamna strong oidabida light oiba pressure da circular motion da mai simba thungna takpiu kanagumba mai dry oiba natraga sensitive oiba skin dadi yariba makhai scrub yamna kuina sizinabiganu minute manga muktang takpiu normal oiba skin oily oiba skin combination oiba skin gi damaktadi minute tara fazana massage tobiyu scrub na khud sumaina amuk khara kondhabiraga mai simba thungna circular motion da amuk massage tobiyu scrub toba matamda mai simba thungna takpiraba matungda laibak naton khadang chimban mathak sidane hena fazana focus tobiyu Hojik scrub taithok tringaida blackhead remover na natongi matai laibak khadang chin mathak ta yamna kandabida medium pressure da namanamaga blackhead amadi whitehead lokthokjage Hojik kon amada ising khara laubiro aduga lasing khara laubiraga lasing adu isingda lupiraba matungda ising khara sumtopiraga mai simba thungna ngasai scrub taigibadu fazana taithokpiyu scrub toba loiba matungda hojik gel massage gel apply tawjage yamdrabada minute tara muk massage tobiyu First step the circular motion the massage tobiyu second step the crossing sumaina chalaga
Minute tara massage tawbiraba matungda cotton achopasina amuk taithokpiyu. Gel massage ki hek mai thadokpa loiraba matungda isingje amuk change tawbiyu. Mathangi step sije face cream. Face cream apply tawbiba loiraba matungda massage fazana tawbiyu 10 to 15 minute massage tawbiyu. Ahanda step ta circular motion da massage tawjage. Facial tawbasisu skin fajahanbagi treatment makhal amani. Facial tawbagi kanabadi skin smooth oihali, kuchu sengali, skin hydrate oihanbata natana isagi chahiga chanadaba wrinkles, fine lines lakadaba leramlabasu ngakthokpada mating pangi. Nakan animak ta khudi jilauraga sumai thambiyu. Adugi matungda ahamba pressure somdagi sumaina chakhibasida khara pressure kanbiyu. Aduga horen halakpadana Yamna light pressure da hamro. Ozi kusa anina mid akoibadu clockwise anti-clockwise massage tawbiyu. Facial si yamdrabada tha amada amurak tawbiyu. Mathangi step dana makhal inside sumai lakhatpiraga mathaktana sumai inkhatpiyu. Medium pressure da adugi matungda cream kitang dry orpa matamda ising khara lawbiyu. Haijariba step mari mangaji minute 30 fadribo unpitta hanjana massage tawbiyu. Face massage loiraba matungda hojik cotton achopaduna amuk fajana taithokpiyu. Hojik face pack si kon amada khara lawbiro. Face pack tu kon amada khara lawjarba matungda sigi skin whitening serum size drop amani hapsage. Drop ahum hapsaraba matungda foundation brush natraga khudna adum mix tawba yai. Doi foundation brush use tawjage. Fazana mix tawloi matungda apply tawbiyo. Taiba loiraba matungda minute 30 thambiyu. Khudna ising khara lauraga mai singa thungna pack si chonhanbiraba matungda cotton jina amuk fazana taithokpiyu. Fazana taithokpiba loiraba matungda ising achambana mai fazana tathokpiyu. Mai taithokpa loiraba matungda moisturizer khara apply tawjage. Karigumba nungthinda facial tawbiba oibiragadi SPF yauba sunscreen lotion taibiyu. Nungdangda oiragana moisturizer fazana taibiyu. Facial tawbiba numitugi thangnaba numitu yariba makhai nuksada thokpiganu amadi makeup tawbiganu kaigumba thoktaba yadaba oibiragadi SPF yauba sunscreen lotion tairaga thokpiyu. Aigi video yangbibagi mayambu thagachari. Mathangdasu fazaba kanaba video mayam ama puthokpa ngamba oizage. Karigumba aigi channel da subscribe tawdriba oibiragadi subscribe tawbiba kawbiganu. Ngasi damaktadi kainana biya thanijari. Bye.